ꯃꯌꯥꯝ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯇꯣꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯀꯣꯏꯕ ꯐꯪꯗꯣꯔꯦ ꯌꯥꯝ ꯍꯔꯥꯎꯔꯤ ꯑꯗꯣ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦꯕꯀꯣ ꯑꯗꯣ ꯗ꯭ꯔꯤꯝꯁꯦ ꯑꯣꯏꯗꯧꯔꯦ ꯃꯌꯥꯝ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥꯎꯃꯣꯇꯔꯤꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯣ ꯁꯦꯝꯃꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯖꯔꯔꯣꯏ ꯑꯗꯣ ꯆꯨꯝꯅꯩ ꯑꯗꯨꯝ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯃ ꯑꯅꯤꯀꯣ ꯑꯗꯣ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯁꯦꯝꯃꯛꯑꯅꯤ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯣꯃꯦꯟꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯣ ꯏꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯦꯝꯃꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯑꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯆꯪꯈꯠꯂꯛꯄꯗꯀꯣ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯄ ꯌꯥꯏ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯤ ꯄꯨꯟꯁꯤꯗ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯆꯠꯆꯗ꯭ꯔꯤꯑꯕꯀꯣ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯐꯝ ꯃꯌꯥꯝꯗꯤ ꯀꯣꯏꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯆꯠꯇ꯭ꯔꯤꯑꯕꯀꯣ ꯍꯟꯗꯛ ꯆꯠꯀꯦꯅ ꯈꯜꯂꯤ ꯆꯠꯄꯁꯨ ꯌꯥꯏ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯃꯁꯛ ꯈꯪꯅꯁꯦ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯐꯅ ꯀꯨꯏꯔꯦ ꯊꯥꯡꯒꯠꯂꯨꯗꯕ ꯃꯨꯛꯕꯥꯡꯁꯨ ꯊꯥꯡꯒꯠꯄꯗꯣ ꯑꯗꯣ ꯀꯣꯃꯦꯟꯗ ꯉꯥꯡꯉꯛꯄꯁꯤꯡꯗꯣ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯂꯔꯣꯏ ꯇꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯅꯤ ꯀꯣꯏꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯊꯥꯔꯦꯕꯀꯣ ꯍꯩꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯩ ꯑꯩꯈꯣꯏꯗꯤ ꯍꯥꯔꯒ ꯑꯝꯇ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯍꯧꯔꯦ ꯄꯥꯟꯅ ꯆꯥꯕ ꯍꯧꯔꯦꯀꯣ ꯑꯗꯣ ꯌꯥꯝ ꯌꯦꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯟ ꯄꯨꯟꯐꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯟꯊꯤ ꯃꯌꯥꯝ ꯑꯃ ꯄꯩꯔꯝꯕꯗꯀꯣ ꯍꯥꯟꯅ ꯎꯠꯈꯤꯕꯅꯤ ꯑꯗꯣ ꯁꯟꯊꯤꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯎꯔꯤ ꯊꯥꯔꯦ ꯎꯔꯤꯒꯤ ꯃꯈꯣꯡ ꯁꯦꯝꯃꯣ ꯑꯩꯈꯣꯏ ꯋꯥꯅ ꯁꯦꯝꯃꯤꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯎꯔꯤꯁꯤ ꯆꯥꯎꯔꯛꯑꯦꯕꯀꯣ ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯄꯥꯜꯂꯛꯑꯅꯤ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ ꯁꯤꯗ ꯃꯄꯥꯟ ꯁꯥꯔꯦ ꯄꯥꯟꯕ ꯍꯧꯔꯛꯑꯅꯤ ꯃꯤꯁꯦ ꯌꯥꯝ ꯐꯣꯡꯉꯤꯗ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯊꯥꯔꯤꯁꯦ ꯁꯤꯗꯁꯨ ꯊꯥꯔꯤꯗꯨ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯕꯣꯟ ꯍꯪꯒꯥꯝꯅꯦꯕꯀꯣ ꯍꯣꯏ ꯍꯌꯦꯡ ꯊꯥꯎ ꯁꯨꯝꯅꯕ ꯑꯁꯤꯁꯤꯡꯁꯦ ꯑꯁꯤ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯣ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯒ ꯕꯣꯟ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯧꯔꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤꯒꯁꯨ ꯎꯔꯤ ꯍꯧꯔꯦꯀꯣ ꯁꯤ ꯎꯔꯤꯁꯤꯅ ꯃꯔꯤ ꯆꯠꯇꯕꯤꯅꯦꯕꯀꯣ ꯃꯈꯥꯗ ꯄꯥꯟꯕꯅꯤ ꯑꯗꯨꯒ ꯍꯪꯒꯥꯝꯁꯨ ꯊꯥꯏꯌꯦ ꯑꯗꯨ ꯁꯤꯗ ꯍꯪꯒꯥꯝ ꯊꯥꯔꯤ ꯃꯌꯥꯝ ꯁꯤ ꯍꯋꯥꯏꯁꯤꯡ ꯌꯦꯡꯉꯣ ꯁꯤ ꯍꯋꯥꯏꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯔꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯨꯏ ꯈꯣꯡꯉꯤꯁꯦ ꯌꯣꯡ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯌꯣꯡ ꯇꯥꯜꯂꯤꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤ ꯄꯤꯗ ꯌꯦꯡꯉꯣꯗꯣ ꯍꯪꯒꯥꯝ ꯑꯗꯨꯒ ꯕꯣꯟ ꯍꯪꯒꯥꯝꯁꯦ ꯌꯦꯡꯉꯣ ꯌꯥꯝꯗ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯁꯤ ꯈꯔ ꯋꯥꯡꯈꯠꯂꯛꯑꯗꯤ ꯁꯤꯗ ꯐꯖꯗꯣꯏꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯐꯗꯤꯒꯣꯝ ꯍꯧꯔꯦ ꯑꯗꯨꯒ ꯃꯣꯇꯣꯔ ꯄꯥꯛꯄꯤꯁꯨ ꯊꯥꯏꯀꯣ ꯃꯣꯇꯣꯔ ꯃꯇꯣꯟꯁꯦ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤ ꯏꯔꯣꯟꯕꯒ ꯑꯗꯨꯒ ꯁꯤꯗ ꯍꯪꯒꯥꯝ ꯊꯥꯔꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯆꯥꯕ ꯍꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯊꯥꯏꯌꯦ ꯌꯦꯡꯉꯣꯗꯣ ꯁꯤꯗꯁꯨ ꯃꯌꯥꯝ ꯊꯥꯏ ꯁꯤꯗꯁꯨ ꯍꯪꯒꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯥꯝꯕꯤ ꯁꯤꯅ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯋꯥꯏ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯨꯂꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯨꯂꯥ ꯃꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯁꯤꯗ ꯃꯌꯥꯝ ꯊꯥꯏ ꯑꯗꯨꯒ ꯁꯣꯝꯗ ꯑꯂꯨ ꯊꯥꯏ ꯅꯨꯡꯁꯥꯁꯤꯅ ꯐꯨꯖꯜꯂꯗꯤ ꯁꯣꯝꯗ ꯀꯥꯞꯄꯁꯨ ꯎ ꯐꯪꯉꯣꯏꯕꯀꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯅꯤꯡ ꯀꯦꯃꯦꯔꯥꯁꯤꯅ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣꯗꯣ ꯁꯤꯗ ꯃꯨꯂꯥ ꯍꯧꯔꯦ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯎꯔꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯎꯔꯤ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯔꯣꯛ ꯊꯥꯏ ꯍꯧꯖꯤꯛ ꯑꯂꯨ ꯄꯥꯝꯕꯤ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯑꯂꯨ ꯉꯥꯛꯇꯅꯤ ꯑꯂꯨ ꯄꯥꯝꯕꯤꯗꯨ ꯁꯤ ꯑꯂꯨ ꯉꯥꯛꯇꯅꯦꯕꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯁꯤꯒꯩ ꯍꯧꯔꯒ ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯥꯔꯒ ꯑꯝꯇ ꯍꯥꯞꯄꯣꯠꯇꯦꯀꯣ ꯁꯤꯒ ꯃꯈꯣꯡꯗ ꯀꯩꯅꯣ ꯍꯥꯞꯄꯤꯅꯦ ꯏꯁꯤꯡ ꯍꯩꯔꯦ ꯑꯗꯨꯒ ꯁꯟꯊꯤ ꯍꯥꯞꯄꯒ ꯂꯣꯏ ꯇꯧꯈꯥꯏꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗꯅꯦꯕꯀꯣ ꯁꯣꯝꯗ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯈꯨꯜꯂꯛꯇ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯦ ꯊꯥꯔꯒ ꯕꯖꯥꯔꯗꯩꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯊꯥꯕꯗꯨꯁꯨ ꯆꯥꯏꯌꯦꯕ ꯑꯗꯨꯒ
ꯑꯁꯨꯝꯅ ꯊꯥꯕꯗꯨꯗꯤ ꯍꯥꯔ ꯍꯥꯞꯇꯔꯦ ꯀꯣ ꯑꯗꯨꯝ ꯁꯟꯊꯤꯒꯨꯝꯕꯅ ꯑꯗꯨꯝ ꯇꯧꯔꯦ ꯏꯁꯤꯡ ꯍꯩꯔꯒ ꯈꯣꯠꯂꯒ ꯑꯗꯨꯒ ꯁꯤ ꯑꯗꯨ ꯀꯣꯕꯤ ꯅꯨꯡꯕꯤꯗꯤ ꯕꯖꯥꯔꯗꯩ ꯑꯗꯨꯝ ꯂꯩꯔ ꯆꯥꯏꯑꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯅ ꯎꯠꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯁꯤꯇꯤꯗ ꯂꯩꯕ ꯇꯥꯎꯟꯗ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯁꯨꯝꯕꯁꯦ ꯐꯪꯗꯦꯅꯀꯣ ꯑꯗꯣ ꯑꯥꯂꯨ ꯄꯥꯝꯕꯤꯕꯨ ꯈꯪꯕꯁꯨ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯝꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯎꯠꯆꯕꯅꯤ ꯑꯩꯅ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯤ ꯂꯣꯏꯗꯣꯔꯦ ꯑꯗꯣ ꯃꯊꯪ ꯆꯍꯤ ꯆꯪꯉꯛꯄꯗ ꯑꯩ ꯃꯅꯤꯄꯨꯔ ꯀꯣꯏꯕ ꯆꯠꯀꯅꯤ ꯆꯠꯄ ꯌꯥꯏ ꯑꯗꯣ ꯆꯠꯀꯅꯤ ꯈꯜꯂꯦ ꯑꯗꯣ ꯐꯤꯛꯁꯇꯤ 90% ꯐꯤꯛꯁ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ 10% ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯋꯥꯈꯣꯡꯗꯅꯤ ꯌꯦꯡꯉꯨꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯁꯦꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯨ ꯈꯔ ꯇꯟꯕꯀꯣ ꯃꯅꯤꯡ ꯀꯦꯃꯦꯔꯥꯁꯦ ꯑꯇꯩꯁꯨ ꯁꯦꯡꯗ꯭ꯔꯦꯕ ꯑꯩꯅ ꯄꯥꯏ ꯃꯣꯕꯥꯏꯜꯁꯦ ꯚꯤꯚꯣꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤꯁꯤꯕꯨꯗꯤ ꯈꯔ ꯁꯦꯡꯉ ꯃꯅꯤꯡꯁꯤꯗꯤ ꯁꯦꯡꯗ꯭ꯔꯦ ꯌꯥꯗꯦꯕ ꯀꯩꯅꯣꯝ ꯇꯧꯏꯌꯦꯕꯀꯣ ꯑꯗꯣ ꯂꯩꯕꯨꯗꯤ ꯌꯥꯝ ꯇꯥꯡꯅ ꯂꯩꯕꯅꯤ ꯑꯗꯣ ꯁꯤ ꯃꯣꯕꯥꯏꯜꯁꯤꯁꯨ ꯁꯤꯟꯗꯣꯛꯀꯦ ꯇꯧꯕ ꯑꯗꯣ ꯁꯤꯟꯗꯣꯛꯑꯒ ꯐꯖꯅ ꯕ꯭ꯂꯣꯛ ꯀꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯑꯇꯩ ꯊꯕꯛꯁꯨ ꯍꯣꯠꯅꯔꯤꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯣꯛꯂꯛꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯊꯥꯔꯤ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯁꯪꯗꯔꯦꯕꯀꯣ ꯑꯗꯣ ꯁꯦꯝꯃꯛꯀꯅꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯩ ꯁꯨꯡꯇꯣꯛ ꯇꯣꯛꯑꯣꯏ ꯍꯅꯨ ꯐꯥꯔꯕꯧ ꯁꯦꯝꯗꯣꯔꯤꯅꯤꯀꯣ ꯑꯩꯅ ꯍꯦꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯇꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯉꯥ ꯑꯆꯧꯕ ꯃꯣꯡꯉꯝꯕꯅꯤ ꯑꯗꯣ ꯃꯣꯡꯉꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒ ꯍꯥꯞꯀꯦ ꯇꯧꯕ ꯁ꯭ꯋꯥꯏꯁꯤꯒ ꯃꯣꯡꯉꯝꯕꯅꯦꯕꯀꯣ ꯁꯤ ꯖꯒꯥꯁꯤꯒ ꯃꯣꯡꯉꯝꯕꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯕꯗꯒꯤ ꯁꯤꯒ ꯋꯥ ꯃꯌꯥꯝ ꯊꯥꯗꯔꯦ ꯃꯣꯏ ꯉꯥꯁꯤꯡꯁꯦ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯑꯗꯣ ꯏꯁꯤꯡ ꯀꯪꯊꯔꯦꯀꯣ ꯏꯁꯤꯡꯁꯦ ꯁꯤꯕꯨ ꯊꯜꯂꯝꯕꯅꯦꯕꯀꯣ ꯁ꯭ꯋꯥꯏꯕꯨ ꯊꯜꯂꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯪꯊꯔꯛꯑꯕꯅꯤꯅ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯑꯗꯨꯅ ꯀꯪꯊꯔꯦ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯑꯗꯨꯒ ꯋꯥꯁꯤ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨꯗꯣ ꯑꯗꯨꯒ ꯂꯧꯕꯨꯛꯁꯨ ꯂꯧ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯄꯨꯈꯠꯅꯈ꯭ꯔꯦ ꯁꯟ ꯃꯌꯥꯝ ꯄꯨꯅꯔꯦ ꯌꯦꯡꯉꯣ ꯁꯤꯅꯤ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯅ ꯀꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯨꯝ ꯃꯅꯤꯡꯁꯦ ꯑꯩꯈꯣꯏ ꯍꯣꯂꯥ ꯍꯥꯏꯅ ꯀꯧꯏꯕꯀꯣ ꯈꯪꯗꯕ ꯃꯤꯁꯨ ꯈꯪꯅꯕ ꯑꯩꯈꯣꯏ ꯍꯣꯂꯥ ꯀꯧꯏ ꯌꯨꯝꯒꯤ ꯃꯅꯤꯡꯁꯦ ꯁꯤꯁꯦ ꯂꯣꯏ ꯍꯣꯂꯥ ꯀꯧꯏꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯌꯨꯝ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯕꯦꯠ ꯀꯣꯃꯦꯟ ꯍꯦꯛꯇ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯊꯥꯒꯠꯄꯁꯦ ꯇꯜꯂꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯊꯦꯜ ꯃꯀꯣꯏ ꯇꯧꯅ ꯆꯥꯕꯗꯣ ꯑꯗꯣ ꯃꯐꯝꯁꯦ ꯈꯔ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯀꯣꯟꯅ ꯆꯥꯔꯀꯥꯟꯗ ꯐꯖꯅ ꯁꯦꯝꯃꯛꯀꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯗꯕ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯤꯗꯜ ꯑꯣꯐ ꯑꯁꯥꯝꯅꯦꯕ ꯑꯁꯥꯝꯒꯤ ꯃꯌꯥꯏꯗꯅꯤꯀꯣ ꯍꯣꯖꯥꯏ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯁꯨꯝ ꯃꯩꯇꯩꯁꯨ ꯍꯥꯏꯐꯦꯠ ꯇꯥꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯨꯜꯂꯛꯇ ꯑꯗꯨꯒ ꯈꯨꯟꯗ ꯌꯨꯝꯗ ꯈꯨꯟꯗ ꯂꯩꯔꯗꯤꯀꯣ ꯃꯩꯇꯩ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯗꯨꯒ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯗꯤ ꯃꯩꯇꯩ ꯉꯥꯡꯗ꯭ꯔꯦꯀꯣ ꯕꯖꯥꯔ ꯆꯠꯈ꯭ꯔꯗꯤ ꯃꯩꯇꯩꯒ ꯉꯥꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯡꯁꯤꯡꯁꯨ ꯃꯩꯇꯩꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯣꯏꯁꯨ ꯃꯩꯇꯩ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯏ ꯃꯌꯥꯝꯁꯨ ꯑꯩ ꯚꯤꯌꯨꯋꯔ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯗꯨꯝ ꯊꯦꯡꯅꯁꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯉꯨꯁꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ